ꯑꯌꯨꯛ ꯑꯉꯟꯕꯗꯩ ꯃꯅꯤ ꯃꯈꯣꯏꯒ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯨꯗ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯦ꯫ ꯃꯊꯪ ꯃꯊꯪ ꯍꯪꯂꯛꯄꯅ ꯃꯈꯣꯏ ꯈꯨꯜꯗꯨꯒ ꯅꯛꯅꯕ ꯈꯨꯜ ꯑꯌꯥꯝꯕ ꯍꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥ ꯊꯦꯡꯅꯩ ꯅꯠꯇ꯭ꯔꯒ ꯎꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯛ ꯍꯥꯏꯔꯝꯗꯦ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯅꯤ ꯀꯩꯊꯦꯜꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ "ꯀꯔꯤ ꯆꯥꯁꯤꯒꯦ ꯕꯨꯡꯉꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯅꯤ "ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯪꯒ ꯕꯣꯔꯥ ꯈꯔꯒ ꯄꯤꯕꯤꯔꯛꯎꯕ." ꯍꯣꯇꯦꯜꯗꯨꯗ ꯍꯥꯟꯅ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯥ ꯈꯔ ꯐꯕꯗꯨꯅ "ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯃꯪꯒꯤꯗꯤ ꯍꯧꯔꯦ ꯍꯥꯏꯅꯦ ꯏꯇꯥꯎ." ꯃꯁꯥ ꯈꯔ ꯁꯣꯟꯕꯗꯨꯅ "ꯀꯗꯥꯏꯗꯒꯤꯅꯣ ꯏꯇꯥꯎ, ꯃꯪꯒꯤꯗꯣ ꯍꯧꯖꯤꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯔꯥꯖꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯒꯤ ꯍꯣꯏꯒꯤ ꯈꯨꯜꯗ ꯁꯤꯗꯨꯅ ꯇꯥꯔꯝꯕꯩ." ꯃꯁꯥ ꯈꯔ ꯐꯕꯗꯨꯅ "ꯑꯦ, ꯃꯈꯣꯏꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕ?" ꯈꯔ ꯁꯣꯟꯕꯗꯨꯅ ꯑꯃꯨꯛ "ꯈꯪꯗꯦ, ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯚꯨꯠꯅ ꯍꯥꯠꯄꯅꯤ ꯍꯥꯏ, ꯑꯗꯣ ꯑꯩꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯃꯔꯥꯜꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯄ ꯑꯣꯏꯔꯝꯗ꯭ꯔꯥꯅ ꯈꯜꯂꯦ." ꯃꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ "ꯏꯕꯨꯡꯉꯣ, ꯆꯥꯒ ꯕꯣꯔꯥꯒ ꯁꯤꯗ ꯂꯩꯔꯦꯀꯣ." ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯍꯥ, ꯀꯔꯤ ꯏꯇꯩꯃ?" ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯆꯥꯒ ꯕꯣꯔꯥꯒ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯏꯕꯨꯡꯉꯣ." ꯃꯅꯤ ꯍꯧꯒꯠꯇꯨꯅ ꯄꯔꯁꯇꯩ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ "ꯏꯇꯩꯃ, ꯀꯌꯥ ꯇꯥꯔꯦ?" ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ "ꯂꯨꯄꯥ 10ꯇꯅꯤ ꯏꯕꯨꯡꯉꯣ." ꯍꯥꯏꯔꯛꯏ꯫ ꯃꯅꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯆꯥ ꯕꯣꯔꯥ ꯑꯃꯠꯇ ꯆꯥꯔꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯃꯅꯤ ꯎꯅꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯃꯅꯤ, ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯉꯛꯄ ꯑꯃꯗꯤ ꯆꯃꯝꯅꯕ ꯋꯥꯍꯪ ꯀꯌꯥ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯇꯠꯇꯅ ꯂꯥꯛꯑꯦ꯫ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯈꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯅ ꯄꯨꯟꯁꯤꯁꯦ ꯈꯥꯡꯉꯨꯊꯛꯇ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯈꯤ." ꯃꯅꯤ ꯌꯦꯡꯉꯨꯅꯦ, ꯆꯤꯡꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗ ꯀꯌꯥꯗ ꯂꯨꯔꯤꯕ, ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯄꯗꯗꯤ ꯈꯣꯟꯖꯦꯜꯁꯨ ꯇꯞꯅ ꯇꯞꯅ ꯇꯞꯊꯈꯤ, ꯏꯆꯦꯜꯁꯨ ꯁꯦꯡꯂꯕ ꯃꯥꯒꯤ ꯃꯆꯨ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯑꯦ꯫ ꯂꯤꯟꯊꯣꯏ: "ꯍꯣꯏ ꯗꯥ ꯃꯅꯤ, ꯁꯃꯨꯗ꯭ꯔ ꯌꯧꯅ ꯇꯤꯟꯕꯗꯤ ꯏꯆꯦꯜ ꯈꯔ ꯈꯛꯅꯤ꯫ ꯈꯔ ꯑꯃꯗꯤ ꯁꯦꯡꯂꯕ ꯂꯥꯏꯖꯒꯤ ꯏꯪꯂꯕ ꯃꯆꯨꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤꯕꯇ ꯅꯠꯇꯅ ꯏꯆꯦꯜꯁꯤꯁꯨ ꯂꯦꯞꯈꯤꯅꯤ, ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈꯤꯅꯤꯀꯣ." ꯃꯅꯤ: "ꯂꯤꯟꯊꯣꯏ, ꯅꯪꯁꯦ ꯃꯔꯣꯜ ꯂꯩꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ, ꯃꯔꯛ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯐꯥꯎ ꯌꯥꯎꯋꯦ." ꯂꯤꯟꯊꯣꯏ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯇꯨꯅ "ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯁꯨ ꯊꯃꯣꯏ ꯈꯪꯅꯩ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯗꯥ ꯃꯅꯤꯗꯤ ꯑꯩꯅ ꯏꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯐꯥꯎ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯕꯤꯗ꯭ꯔꯦ꯫ ꯗꯥ ꯃꯅꯤ, ꯅꯪ ꯑꯩꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯀꯣ." ꯆꯤꯟꯕꯥꯟꯗ ꯃꯣꯃꯣꯟ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯑꯃꯛꯄ ꯁꯛꯇꯝ ꯎꯠꯂꯒ ꯇꯨꯃꯤꯟ ꯍꯧꯒꯠꯇꯨꯅ "ꯗꯥ ꯃꯅꯤ, ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ, ꯊꯦꯡꯉꯦ." ꯍꯥꯏꯗꯨꯅ ꯁꯤꯡ ꯀꯣꯛꯊꯣꯡꯗ ꯊꯥꯡꯒꯠꯂꯒ ꯆꯤꯡꯈꯣꯡ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯀꯨꯝꯊꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯀꯥꯡꯁꯤ ꯈꯤꯡꯂꯛꯄ ꯃꯈꯣꯜꯗꯨꯅ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇꯒꯤ ꯃꯅꯤꯕꯨ ꯇꯥꯏꯕꯪꯁꯤꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯌꯨꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯒ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯆꯪꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ "ꯑꯣꯖꯥ, ꯆꯦ ꯂꯤꯟꯊꯣꯏꯅ ꯑꯣꯖꯥꯕꯨ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯉꯥꯏꯖꯔꯝꯕꯅꯦ, ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯍꯥꯛ ꯑꯣꯖꯥꯒꯤ ꯃꯐꯝꯗꯩ ꯂꯥꯞꯈꯤꯕꯅꯦ꯫ ꯆꯦ ꯂꯤꯟꯊꯣꯏ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯦ꯫ ꯆꯦ ꯂꯤꯟꯊꯣꯏꯅ ꯑꯣꯖꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯦ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤ: "ꯀꯔꯤ? ꯑꯩꯅ ꯂꯤꯟꯊꯣꯏꯕꯨ ꯀꯔꯝꯕ ꯋꯥꯍꯩ? ꯀꯔꯤꯒꯤꯗꯃꯛ? ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕ?"
ꯂꯤꯟꯊꯣꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯕꯣꯝ ꯇꯨꯊꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯤꯅ ꯍꯤꯞꯂꯤꯕ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯗꯣꯛꯇꯔꯅ ꯃꯅꯤꯒꯤ ꯃꯃꯥ ꯕꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯤꯃꯈꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯍꯟꯕꯤꯅꯨ, ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯄꯣꯊꯥꯍꯟꯕꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯃꯈꯥ តាꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯦ ꯐꯥꯔꯃꯥꯁꯤꯗꯩ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯄꯤꯖꯕꯤꯌꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯍꯥꯛ ꯑꯋꯥꯕ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯏꯔꯤꯕ ꯆꯦꯗꯨ ꯃꯅꯤꯒꯤ ꯃꯃꯥꯗ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯤꯠ ꯈꯖꯤꯛ ꯈꯖꯤꯛ ꯁꯤꯡꯂꯛꯄꯗ ꯃꯪꯑꯣꯏ ꯀꯩꯑꯣꯏ ꯃꯥꯒꯤ ꯕꯕꯥꯅ ꯃꯃꯥꯗ ꯍꯥꯏꯕꯗꯨ ꯇꯥꯔꯛꯏ, ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯅꯪꯅꯅꯤꯀꯣ, ꯅꯪꯅ ꯄꯨꯛꯆꯦꯜ ꯄꯤꯛꯃꯟꯕꯗꯩ ꯊꯣꯛꯄ ꯉꯥꯛꯇꯅꯦ꯫ ꯃꯅꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯥꯒꯤ ꯃꯃꯥꯅ ꯃꯈꯣꯡ ꯅꯝꯕꯤꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯄꯥꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯪꯒꯨꯝ ꯍꯥꯒꯨꯝ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯍꯪꯂꯨꯔꯒꯗꯤ ꯋꯥꯔꯤ ꯅꯥꯊꯩꯗꯨꯅ ꯑꯗꯨꯃꯛ ꯍꯦꯟꯅ ꯃꯐꯝꯗꯩ ꯂꯣꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗꯩ ꯈꯪꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ꯫ ꯃꯆꯥꯅ ꯃꯃꯤꯠ ꯁꯤꯡꯂꯛꯄ ꯎꯕꯗꯨꯗ ꯃꯄꯥꯗꯨ ꯋꯥꯔꯤꯗꯨ ꯈꯪꯁꯤꯟꯁꯤꯜꯂꯤ, ꯁꯤꯒꯤ ꯒꯨꯂꯤꯁꯤ ꯅꯠꯇ꯭ꯔꯣ ꯆꯥꯛꯆꯥ ꯇꯣꯛꯂ ꯆꯥꯒꯗꯕꯗꯣ? ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯎꯕꯗ ꯃꯃꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯁꯥꯗꯣ ꯈꯔ ꯉꯝꯂꯒ ꯁ꯭ꯀꯨꯜꯗ ꯆꯠꯂꯗꯤ ꯐꯒꯗꯕꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯄꯥꯅ ꯃꯃꯥꯒꯤ ꯋꯥꯍꯩ ꯃꯔꯛ ꯊꯠꯂꯒ, ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯒ ꯁ꯭ꯀꯨꯜꯗꯣ ꯀꯥꯔꯁꯦ ꯍꯟꯗꯛꯇꯤ꯫ ꯆꯧꯀꯤꯗꯥꯔꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯄꯦꯁꯦꯟ ꯃꯅꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯗꯤ ꯗꯣꯛꯇꯔꯅ ꯀꯧꯔꯤ, ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ꯫ ꯃꯅꯤꯒꯤ ꯕꯕꯥꯅ, ꯌꯥꯎꯋꯦ ꯍꯣꯏ ꯂꯥꯛꯆꯔꯒꯦ꯫ ꯃꯅꯤꯒꯤ ꯃꯄꯥꯗꯨ ꯆꯧꯀꯤꯗꯥꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯅꯤ ꯃꯃꯥꯅ ꯃꯆꯥꯗ ꯒꯨꯂꯤ ꯄꯤꯖꯒꯦ ꯇꯧꯕꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗꯕꯗꯩ ꯃꯄꯥꯟꯗ ꯏꯁꯤꯡ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯕꯕꯥ ꯃꯃꯥ ꯑꯅꯤꯅ ꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯅꯔꯁ ꯑꯃ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯃꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯅꯪꯅ ꯄꯪꯈꯟ ꯈꯟꯖꯤꯟꯗꯅ ꯇꯧꯔꯤꯅꯦ, ꯈꯟꯒꯗꯕꯗꯨ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏꯔꯒ ꯐꯖꯅ ꯊꯨꯞꯂꯕ ꯆꯦ ꯑꯃ ꯎꯠꯂꯝꯂꯒ ꯃꯅꯤꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯛꯈꯤ꯫ ꯃꯅꯤꯒꯤ ꯕꯕꯥ ꯃꯃꯥ ꯆꯪꯂꯛꯏ, ꯅꯔꯁ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤ꯫ ꯃꯅꯤ ꯃꯥꯒ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕꯤ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛ ꯃꯉꯣꯟꯗ ꯆꯦ ꯑꯗꯨ ꯄꯤꯔꯝꯂꯤꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯅꯔꯁ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯈ꯭ꯔꯦ, ꯑꯉꯥꯡ ꯑꯌꯥꯝꯕ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯈꯤꯕ ꯁꯥꯇ꯭ꯔ ꯑꯗꯨ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯝꯈꯣ ꯍꯥꯏꯕꯗꯨꯗ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯇꯣꯝꯇ ꯂꯥꯛꯏ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ, ꯁꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯃꯪꯒꯤ, ꯆꯪꯂꯛꯑꯣ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ, ꯁꯔ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯃꯪꯒꯤ, ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯥꯇ꯭ꯔ, ꯍꯣꯏ ꯁꯔ꯫ ꯃꯪꯒꯤ, ꯅꯪ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯀꯔꯤ ꯍꯥꯏꯔꯨꯏ? ꯁꯥꯇ꯭ꯔ, ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤꯌꯦ ꯁꯔ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯆꯦ ꯂꯤꯟꯊꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯨꯕꯅꯦ꯫ ꯃꯪꯒꯤ, ꯌꯨ ꯁ꯭ꯇꯨꯄꯤꯗ! ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦꯗꯅ, ꯅꯪ ꯀꯔꯤꯒꯨꯝꯕ ꯉꯁꯤꯗꯩ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯅꯥꯛ ꯅꯛꯂꯝꯕꯗ ꯁ꯭ꯀꯨꯜꯁꯤꯗꯩ ꯇꯥꯟꯊꯣꯛꯀꯗꯕꯅꯦ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯔ꯫ ꯃꯪꯒꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯌꯥꯏꯐꯅꯕꯅꯦ, ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯃꯍꯧꯁꯥꯒꯨꯝ ꯐꯒꯠꯂꯛꯄꯁꯤ ꯄꯥꯝꯗꯕ꯭ꯔோ? ꯁꯥꯇ꯭ꯔ, ꯄꯥꯝꯃꯦ ꯁꯔ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ꯫ ꯃꯪꯒꯤ, ꯐꯔꯦ ꯆꯠꯂꯣ꯫ ꯃꯪꯒꯤ ꯏꯄꯥ ꯄꯥꯈꯠꯂꯝꯕ ꯊꯋꯥꯏ ꯏꯋꯥ ꯋꯥꯖꯔꯨꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯟꯖꯩ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯦ, ꯃꯁꯤ ꯅꯠꯇꯗꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯉꯥꯡꯁꯤꯡꯅ ꯈꯪꯂꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯒꯅ ꯀꯝꯗꯧꯕ? ꯑꯩ ꯑꯊꯨꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯗꯕ ꯌꯥꯗꯦ꯫ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯇ꯭ꯔꯤꯉꯩ ꯃꯔꯨ ꯐꯨꯛꯅ ꯃꯨꯠꯊꯠꯍꯧꯗ꯭ꯔꯕꯗꯤ ꯃꯩꯔꯤꯗꯩ ꯑꯃꯨꯛ ꯃꯩꯖꯥꯎ ꯑꯣꯜꯂꯛꯇꯨꯅ ꯑꯩꯕꯨꯁꯨ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯁꯣꯏꯔꯣꯏ꯫
ꯊꯣꯡꯅꯥꯎꯗꯨ ꯃꯊꯟꯇ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁꯇꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯃꯪꯒꯤ ꯒ꯭ꯂꯥꯁ ꯃꯆꯦꯠꯇꯨ ꯃꯈꯨꯠꯅ ꯂꯧꯈꯠꯇꯨꯅ ꯆꯦ ꯃꯇꯠ ꯑꯃꯗ ꯍꯥꯞꯄꯤ꯫ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯑꯃꯅ ꯌꯥꯠꯂꯝꯃꯤ꯫ ꯃꯪꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯀꯜꯂꯒ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯆꯧꯀꯤꯗꯥꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯗꯨꯅ "ꯑꯣꯖꯥ ꯀꯩꯗꯧꯔꯦ?" ꯃꯪꯒꯤꯒꯤ ꯈꯨꯠꯇ ꯏ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯆꯧꯀꯤꯗꯥꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯦ ꯑꯣꯖꯥ, ꯁꯤꯗꯤ ꯀꯃꯥꯏꯅ ꯁꯣꯛꯏꯕ?" ꯃꯪꯒꯤ ꯏꯈꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ "ꯀꯩꯁꯨ ꯇꯧꯗꯦ, ꯁꯤꯗꯩ ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡꯁꯦ ꯁꯦꯡꯅ ꯈꯨꯟꯗꯣꯛꯂꯒ ꯑꯃꯨꯛꯇ ꯍꯨꯟꯗꯣꯛꯀꯣ" ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯧꯀꯤꯗꯥꯔ "ꯍꯣꯏ ꯑꯣꯖꯥ" ꯍꯥꯏꯔꯒ ꯒ꯭ꯂꯥꯁ ꯑꯀꯥꯏꯕꯁꯤꯡꯗꯨ ꯈꯨꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯁꯍꯔꯒꯤ ꯂꯝꯕꯤꯗꯨꯗ ꯌꯨ ꯂꯤꯛꯂꯤꯗꯨ ꯊꯛ ꯊꯛꯇꯨꯅ ꯏꯁꯩ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯆꯥꯎꯔꯕ ꯁꯣꯔꯣꯛꯇꯨꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯅ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯃꯇꯥꯏꯗ ꯊꯥꯜꯂꯤꯕ ꯕꯜꯕꯁꯤꯡꯁꯨ ꯐꯖꯅ ꯉꯥꯜꯂꯤ꯫ ꯂꯝꯕꯤꯗꯨ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯗ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯕꯜꯕ ꯈꯔꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯝꯃꯤ꯫ ꯁꯨꯝ ꯊꯧꯔꯕꯁꯨ ꯃꯌꯨꯝ ꯁꯨꯡꯌꯧ ꯌꯧꯔꯛꯇꯕꯗꯨꯗ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯃꯤ, ꯑꯗꯨꯒ ꯂꯝꯕꯤꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯆꯨꯝꯃꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯤꯁꯥꯒꯤ ꯔꯥꯒꯗ ꯏꯁꯩꯗꯨꯒꯤ ꯇꯥꯟꯊꯥꯗ ꯅꯤꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯒ ꯂꯥꯛꯄꯅ ꯄꯨꯡꯃꯝ ꯃꯝꯕ ꯂꯝꯕꯤ ꯑꯃꯗ ꯇꯥꯔꯨꯔꯦ꯫ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯃꯉꯥꯜꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯨꯡꯃꯝ ꯃꯝꯂꯛꯄꯗꯨꯗ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯛꯄꯒꯨꯝ ꯀꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯈꯖꯤꯛ ꯀꯟꯅ ꯊꯧꯒꯠꯂꯛꯏ꯫ ꯀꯅꯥꯅꯣꯃ ꯇꯨꯞ ꯂꯥꯎꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯣꯝꯗꯨꯅ ꯇꯨꯡꯂꯣꯝꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯈꯤ꯫ ꯄꯥꯈꯪꯗꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯇꯨꯅ ꯐꯣꯟꯒꯤ ꯇꯣꯔꯆꯇꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯥꯔꯝꯕ ꯏꯁꯩꯗꯨ ꯈꯪꯃꯨꯠꯈꯤ꯫ ꯄꯥꯈꯪꯗꯨ ꯀꯤꯃꯟꯗꯨꯅ ꯒꯥꯔꯤꯗ ꯍꯥꯊꯨ ꯀꯥꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯗ ꯌꯥꯟꯕꯒꯨꯝ ꯒꯥꯔꯤꯗꯨ ꯃꯥꯡꯗ ꯆꯠꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯄꯥꯈꯪꯗꯨ ꯒꯥꯔꯤꯗꯨꯗꯩ ꯀꯨꯝꯊꯔꯛꯂꯒ ꯐꯣꯟ ꯇꯣꯔꯆꯇꯨ ꯀꯥꯞꯇꯨꯅ ꯃꯥꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯝꯂꯤꯕ ꯂꯝꯕꯤꯁꯤ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯊꯥꯞꯂꯕ ꯐꯥꯎꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ꯫ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯔꯤ꯫ ꯅꯣꯡ ꯊꯤꯠꯂꯤ ꯆꯨꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤ ꯃꯉꯥꯜꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯁꯝꯅ ꯃꯃꯥꯏ ꯄꯨꯝꯕꯗꯨ ꯈꯜꯂꯒ ꯃꯥꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯄꯗꯨ ꯎꯔꯨꯏ꯫ ꯄꯥꯈꯪꯗꯨ ꯅꯨꯡ ꯑꯃꯗ ꯄꯟꯗꯨꯅ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ꯫ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜꯗꯨ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡꯗ ꯆꯕꯨꯡ ꯂꯥꯎꯅ ꯇꯥꯈꯤ꯫ ꯈꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯏ꯫ ꯄꯥꯈꯪꯗꯨ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤꯗꯨ ꯄꯥꯈꯪꯗꯨꯒꯤ ꯃꯃꯥꯡꯗ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯄꯥꯈꯪꯗꯨ ꯀꯤꯕꯅ ꯃꯐꯤ ꯃꯥꯡꯂꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯄꯥꯏꯔꯛꯇꯨꯅ ꯂꯥꯛꯅ ꯈꯣꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛꯀ ꯍꯧꯒꯠꯀꯦ ꯍꯣꯠꯅꯕꯗꯗꯤ ꯉꯁꯥꯏꯈꯩ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯟꯕꯒꯨꯝ ꯍꯧꯒꯠꯄ ꯉꯝꯂꯝꯗꯕꯗꯨ ꯉꯝꯂꯦ꯫ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯀ꯭ꯋꯥꯛꯁꯤꯡꯗꯨ ꯃꯥꯕꯨ ꯆꯤꯛꯀꯗꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯕꯨ ꯇꯥꯟꯗꯨꯅ ꯈꯣꯡꯂꯤ꯫ ꯅꯨꯄꯥꯗꯨ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯈꯨꯗ ꯃꯈꯨꯠꯇꯨ ꯅꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡꯗꯨꯒꯤ ꯃꯁꯥꯁꯤꯡꯗꯨ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯅꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯅꯜꯂꯤꯕ ꯎꯁꯥꯁꯤꯡꯗꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯎꯊꯛꯂꯣꯝꯗꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯌꯥ ꯀꯥꯔꯒ ꯃꯈꯨꯖꯤꯟ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯈꯪꯗꯨꯒꯤ ꯃꯃꯥꯏ ꯇꯝꯅ ꯆꯣꯡꯊꯔꯛꯏ꯫